Ngara nungdan phongkiba panagi pause dagi maroiba pau khara khangatchiraga miyamda khudo tamjige Rahul Gandhi gi Paokhum pikhidaba ashina PM Modi na Manipur gi erang ashi thokhanbani takle ke Mega Chandra Congress ki luchingba Rahul Gandhi na Manipur gi issue gi matangda ngasi parliament ta pukhakhiba ufamsingi Paokhum amata Prime Minister na pikhidaba ashina Manipur gi erang ashi Modi lenga thokhanbani habgi chap chaba Paokhum oire hana MPCC gi President ke Mega Chandra na phongdorakle Loinana Rahul Gandhi na pukhatki wafam asigi achauba impact sojina laigani haire Congress babanda paumi singa unaba amada Mega Chandra na makha taraduna Parliament ki ngasi pangthokiba President speech ki motion of thanks ta opposition leader Rahul Gandhi na MP Modi amasung Union Cabinet Minister singi mamangda Manipur wathok loisinaba hangkiba wahang singi Paokhum amata ruling party ki maikhaidagi pibangam khidei Loinana chahi helaba erang asi hauju phawba loisinaba thaba amata Paikhatana lairiba achi Manipur achi India gi saru amana tarbra haina tunga mawang kya hangbada Paokhum amata phangkidaba haibasi leba achi gi yamna ikai ningai ni haina phongdoke Loinana Prime Minister na Manipur gi matangda hauju phawba wa amata ngangdriba achi ngangbiwa amasung Manipur da satune irang achi loisinaba hotnabiyo haiba yaungna Rahul Gandhi na Manipur gi damo ofong kya pukhalakibagi damak miyam gi muhit sinduna ke Mega Chandra na nungaiba phongdoke Amaramda Manipur da hauzik pali balenga achi Manipur gi political history da kwaidagi son balenga amani center na phamo haraga phamba lepo haraga lepa lenga achi gi makhada solution purakan thajadre haina sumahana phongdoke paumi singna hangba wahangi Paokhum piraduna ke Mega Chandra na hai Chief Minister Mbere na Manipur gi issue ase Modi gi ahum su balenga ke sama test program gi priority list da yaure athubada Manipur gi erang loisilaba yai hariba ase thajaningai oidei Sahi ama hena irang achi losinba ngamdaduna laklaba lenga achida makhatana miyamna thajaba thamningai oidei Manipur gi issue asigi solution puraknaba Congress party na hanba laitena thaudang lauduna hotnakhigani chathariba parliament session asida su Congress ki atopa state ki MP singe matam piraklabadi Manipur gi MP anida matam pihanduna Manipur gi issue achi losinaba taksalakani haibigi thajaba su phongdorakhe Manipur gi issue losinaba awangba thakta khanari JP Nanda BJP National President JP Nandaga BJP Manipur Pradesh ki President Ersarda BJP MLA KS Bomcha amadi BJP Manipur ge General Secretary K Sarakumar na unaduna Manipur ge hauji oiriba issue gi matangda wari sanakhre haire Paugi likhun ama gi matung ena wari sanaba aduda BJP National President JP Nandagi makaidege Manipur da thoklebe irang asi laksununa athubada mausagi punsida hanjilaknaba awang mathakta khanaba hore haba Wafam mihut kanggu aduda phongdorakpaga loina athuba matamda Manipur gi issue losilagani haibagi thajabasu pirakhi haire Lakliba October 3 faubada irang losindrabade MPP na BJP da support tawba toklagani Joy Kumar Center amadi state paliba BJP na lusingliba lenga achina mamang saigi me 3 dagi hauduna thokliba irang achi lumna laudei Lakliba October 3 faubada state asi center na Manipur gi issue asigi matik saba thawa paikha pangamdrabade MPP na Manipur lengata piriba unconditional support handorakpa yai party na laurakpa decision da party asigi MLA singna support tawbana traga tawdaba makhoigi warep oijagani haina MPP gi National Vice President Yumnam Joy Kumar na phongdokrei ngasi nungthil Naremthong da leiba MPP gi Manipur gi office da paumi singa unaba amada Yumnam Joy Kumar na hai Manipur gi Chief Minister ne state asigi issue ase tha 3 phawbagi manungda lusingani haibagi ofam ase yenglaga lakliba October phawba yengani masigi matungda party na warep laugani mahak na hai MPP gi National President Kora Sama yauna party asigi mifam mama Shillong na pangthokna Manipur gi oideba issue amade handa pangthokiba Lok Sabha mikhal gi matangda khanake state asigi hauji oideba issue asigi matangda center amade state lengang lumna laudabana maram oiraga state asigi wahantong asi phawba sathaduna lakliba asigi matangda khanake center na Manipur gi issue asi losimba pambra natraga pamdabra haibagi wahang laklei state lengang na su issue asigi matangda center da pressure pibagi mami tadre Manipur da problem tholiba Myanmar da base tawbala horuf CDF amadi PDF ki imprak center na karigidamak tawthoknaba honadribano masi state lenga ki mathawnate Prime Minister Modi gi ahum suba lenga asigi 100 days program da Manipur issue asi losimagi ofam yaudre MPP ne state asida tholiba issue asi athubada losilhanba pami Manipur da tholiba issue asina maram oiraga North East ki atopa state chingda yamna sauna chaitheng pirakli State asida tholiba issue asigi matangda all political party ki mifam da kaurakpada MPP da khangalakpa leitre
ꯍꯧꯖꯤꯛꯁꯨ MPPꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯇꯥꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯗꯤ ꯁꯖꯦꯁꯟ ꯄꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ MPPꯅ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤ ꯁꯧꯒꯠꯄꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ꯫ MPPꯒꯤ MLA ꯈꯔꯗꯤ ꯄꯥꯔꯇꯤꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟꯗ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯌꯥꯎꯔꯤ꯫ ꯑꯁꯥꯕ ꯁꯔꯇꯤꯐꯤꯀꯦꯠ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯁꯦꯝꯗ ꯊꯕꯛ ꯇꯧꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯐꯦꯁꯕꯨꯛ ꯑꯁꯥꯕ ꯁꯔꯇꯤꯐꯤꯀꯦꯠ ꯁꯤꯖꯤꯟꯅꯔꯒ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯗ ꯔꯤꯒꯨꯂꯔ ꯄꯣꯁꯇ ꯃꯤꯑꯣꯏ 2 ꯊꯕꯛ ꯇꯧꯔꯝꯂꯦ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ ꯐꯦꯁꯕꯨꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 2 ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗꯒꯤ ꯐꯦꯁꯕꯨꯛꯅ ꯆꯤꯡꯅꯗꯨꯅ ꯃꯤꯑꯣꯏ 2 ꯑꯁꯤꯅ ꯊꯕꯛ ꯆꯪꯂꯛꯄꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯣꯁꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯃꯃꯥꯡ ꯊꯥꯒꯤ 3ꯗ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨꯡ ꯃꯥꯔꯛꯁꯤꯠ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯅꯕ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯀꯣꯁꯦꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 2 ꯑꯁꯤꯒꯤ ꯃꯥꯔꯛꯁꯤꯠꯁꯤꯡ ꯑꯗꯨ ꯁꯥꯁꯤꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯐꯪꯂꯦ꯫ ꯁꯥꯁꯤꯟꯅꯕ ꯃꯥꯔꯛꯁꯤꯠ ꯄꯥꯏꯔꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 2 ꯑꯁꯤꯅ ꯀꯣꯁꯦꯝꯒꯤ ꯍꯥꯟꯅꯒꯤ ꯆꯦꯌꯔꯃꯦꯟꯒꯤ ꯃꯇꯝꯗ ꯀꯨꯝꯖꯥ 2017ꯗ ꯔꯤꯒꯨꯂꯔ ꯄꯣꯁꯇ ꯊꯕꯛ ꯆꯪꯈꯤ꯫ ꯁꯪꯒ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯇꯧꯅꯤꯡꯕꯗ ꯇꯧꯔꯒ ꯊꯕꯛ ꯆꯪꯂꯝꯂꯤꯕ ꯃꯤꯑꯣꯏ 2 ꯑꯁꯤꯅ ꯊꯕꯛ ꯍꯦꯛ ꯖꯣꯏꯟ ꯇꯧꯕꯗꯒꯤ ꯐꯪꯈ꯭ꯔꯕ ꯁꯦꯂꯔꯤ ꯀꯣꯁꯦꯝꯗ ꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ JDUꯒꯤ MLA 5ꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ JDUꯒꯤ MLA 5ꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁ ꯑꯀꯛꯅꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁ꯭ꯄꯤꯀꯔꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯉꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯤꯗꯥꯔꯊ ꯃꯤꯗꯜ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯒꯧꯃꯩ ꯒꯥꯏꯐꯨꯜꯁꯤꯜꯂꯨ ꯀꯕꯨꯏ 2ꯒꯤ ꯕꯦꯟꯆꯇ JDU ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯃꯥꯏꯁ꯭ꯔꯥꯝ ꯗꯣꯔꯦꯟꯗ꯭ꯔꯣꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯌꯥꯎꯅ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯔꯒ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯈꯤꯕ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯃꯒꯤ ꯍꯤꯌꯥꯔꯤꯡ ꯉꯁꯤ ꯆꯠꯊꯈ꯭ꯔꯦ꯫ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯅꯟ ꯀꯥꯎꯟꯁꯤꯜ ꯑꯖꯦ ꯄꯦꯕꯝ ꯑꯗꯨꯒ ꯔꯦꯁꯄꯣꯟꯗꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯃꯥꯏꯁ꯭ꯔꯥꯝ ꯗꯣꯔꯦꯟꯗ꯭ꯔꯣꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯆꯠꯊꯈꯤꯕ ꯍꯤꯌꯥꯔꯤꯡ ꯑꯗꯨꯗ ꯔꯦꯁꯄꯣꯟꯗꯦꯟꯠꯀꯤ ꯀꯥꯎꯟꯁꯤꯜꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯇꯤꯁꯅꯔꯅ ꯊꯥꯔꯛꯈꯤꯕ MLAꯁꯤꯡ 10 ꯁꯤꯗꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯀꯦꯁ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯅ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯥꯏꯈꯠꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯀꯦꯁ ꯑꯁꯤ ꯄꯥꯏꯈꯠꯇꯕ ꯊꯣꯛꯂꯕꯗꯤ ꯄꯤꯇꯤꯁꯅꯔꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯟꯈꯤ꯫ ꯇꯣꯟꯗꯣꯝꯁꯅ ꯐꯥꯅꯕ ꯍꯣꯠꯅꯈꯤꯕꯁꯤꯡ ꯀꯔꯝꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯅꯣ ꯍꯥꯏꯕꯗꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ꯫ ꯂꯨꯞ 3 ꯊꯥ ꯑꯁꯤ 23ꯇ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯟꯗꯣꯟꯁꯅ ꯑꯦꯂꯥꯏꯁ ꯅꯣꯡꯁꯥꯕꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥ 2ꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯗ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯗ ꯃꯈꯨꯠ ꯁꯥꯡꯈꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯣ ꯍꯥꯏꯕꯗꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯍꯩꯔꯣꯛꯀꯤ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ꯫ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕ, ꯑꯄꯨꯟꯕ ꯍꯩꯔꯣꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯅ ꯄꯨꯟꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯉꯁꯤ ꯂꯨꯞ 3 ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯍꯩꯔꯣꯛꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯀꯟꯚꯦꯅꯔ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏ ꯍꯟꯗꯛ ꯇꯣꯟꯗꯣꯝꯁꯅꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯟꯗꯣꯝꯁꯅꯥꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ 2ꯗ ꯑꯀꯤ ꯑꯈꯪ ꯄꯤꯈꯤꯕ ꯑꯗꯨ ꯍꯩꯔꯣꯛꯀꯤ ꯂꯨꯞ 3ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯗꯦꯝ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯤꯒꯅꯨ꯫ ꯃꯈꯣꯏꯕꯨ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯍꯩꯔꯣꯛ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯄꯦꯟ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ, ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯄꯨꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯐꯥꯒꯅꯤ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯂꯤ꯫ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤꯕꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯃꯥꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯃꯈꯨꯠ ꯁꯥꯡꯕ, ꯌꯥꯝꯅ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯆꯠꯊꯈꯤꯕ ꯁꯔꯝꯆꯠ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯣꯛꯁꯣ ꯑꯦꯛꯠꯀꯤ ꯃꯈꯥꯗ ꯃꯤꯌꯥꯝ ꯈꯪꯅ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯍꯟꯗꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯑꯣꯏꯅꯕ ACPCRꯅꯁꯨ ꯃꯣꯇꯣꯔ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞꯁꯤꯡꯅꯁꯨ ꯆꯩꯔꯥꯛ ꯄꯤꯖꯅꯕ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯑꯗꯨꯕꯨꯁꯨ ꯍꯩꯔꯣꯛꯀꯤ ꯂꯨꯞ 3 ꯑꯁꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯟꯗꯣꯝꯁꯅꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄ ꯂꯦꯞꯄꯤꯌꯨ, ꯃꯍꯥꯛꯀꯤꯗꯃꯛ ꯍꯩꯔꯣꯛ ꯃꯤꯌꯥꯝꯅ ꯂꯦꯞꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯔꯤꯇꯥꯅꯁꯨ ꯇꯣꯟꯗꯣꯝꯁꯅꯥꯒꯤ ꯑꯉꯥꯡ 2ꯗ ꯄꯨꯂꯤꯁꯁꯤꯡꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯈꯝ ꯊꯦꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫